Wangoi Assembly Constituency gi manung chana leiba Paubitek lamkhaidagi hawraga Nawab Ali faubagi lambi asi miyamna chathok chasin tawbada khudong chadaba kaya mayoknare maram asina thuba matamda mari leinaba singna semjinbiu haina Paubitek Development Forum PDF ki Joint Secretary Thongkhong Mayum Muhibur Rahman na fongdorakre wafam asi ngasi Paubitek Development Forum PDF ki office ta famkhiba paugi mifam amada mahakna fongdokhibani PDF ki Joint Secretary Thongkhong Mayum Muhibur na makata na fongdokhibada Paubitek lamkhaidagi hawraga Nawab Ali Golai faubagi lambi asi asuki matik fattana leirakpa chahi yamsilakle haiba yai lambi asi kothok thambirambanasu miyamda chawna khudong chadaba kaya mayoknari loinana mari leinaba singna athuba matamda lambi asi bu sembidaba tarabadi Paubiteki miyamga kanba khongjang changsinnaba sem saba loire hainasu appeal tawki amaromda atopa khungang singa yengnabada Paubitek hairiba asi lambi thong education sector amadi drainage system da asuki matik sothare haiba yai Paubitek asigi amata ngairba school di Paubitek High School asina oiribani hairiba school asisu classroom ahum watuna laibada natana oza awatpa su lairibani maramaduna awatpa kaya asiba mari leinaba singna yengsen biduna athuba matamda thabak oina paikhat pinaba hainasu appeal tawki Paubitek lamkhai mai lambi ga hek tainaba sidagi hauraga Nawab Ali corner si phaugi manungda mate khara tawkhai bana maram moraga chathok chajin prajada yam khudong chadaba apan ba yetpa koyangam atugumba thokpa su leire atuga school maruina school ani laibanina hariba jaga da angang singa pikpa angang sing school chathok chajin da aso apan jawbagi atugumba ripo su leiba aduna hariba jaga si yamna lambi amani haina miyamna laubada yadraba mafam oibanina huji huji authority na masi amtang yengsanbiraga kaigumba sembidregadi PDF amadi Paubitek prajaga kusamnaraga masi akan bakungjang jansanabagi damakta sem saba loidere makha tarakpoina koi Paubitek si atopa khungang sing haibadi jumthang nariba khungang singa yengnabada yamna hanthaba yamna sothaba khungang amagi manungda challe haina laujaraga अखोगी सोथरीबसी मरुवैना खरा खजी मेंखटपा याबा सेक्टर खरा दंग पंजरबदा लंबी थोंग एजुकेशन ड्रिंकिंग वाटर सप्लाई अदुगा इरिगेशन सिस्टम सुगुम्बा मयामसिदा अखोइना यामना का हेना सोथरे हाइना लौजरगा लंबी सिमा हुजि पंजखरे मथंगदा एजुकेशन सेक्टर सिगी मतंग सि लाक्चरकांदा अखोगी Paubitek ki ama khatang oina leijaba Paubitek high school si school phagal hansi mission ge ani suba heda yauba dum ba school lama khangni high school si da laiba hauji hauji laiba infrastructure gi phibam ji yengaga di yamna high school lama gi laifam thokpa du 100 to 90% di laite haina lauje aduga oja sing gi awat pasu athu bada mention jahaningi mention view aduga lairiba infrastructure gi awat pasiju athu bada menghapiu maruina building construction gi damakta hana sidin naramba ka hum koi classroom hum thugai graga hodi phawba chahi ani chumna sadana thambaje masi athu bada chabiu aduga school sida angang sing direct tam hamgi khudong sa daba ka amada punsallaga tambagi ka adum bagi system ama lairiba sikung na bagi damakta school building si athu bada chabiu ojagi awat ba bibiu library ki khudong jaba bhangan biu aduga koi gi kitchen gi awala pa lairiba sing si mengkhat biu laboratory gi awala pa school bench ki khuding maksi mari leina ba authority ne engchan biraga masima amdang mengkhat biduna ma laifam thokpa school high school amagi magun du chap chana leihan biu angang singda phaba education phangan biu haibasima thamjaningi adu lambi gi nagi da drainage system gi thabaksi akhoi Paubitek tadi pura matam sangna dagi hauna fail oraga la aba system ama khangni matam matang gi MLA singda akhoi na masi tawina ba hairaga su ngasi phawadi tawdana dumang lairi ngasi gi dagi na sahi ama muki mamang hau kibagi reni season na daida SDC na luching ba tim mama la aga drainage sem na bagi damakni haina demarcation tawdrabani adugi makha tarakpada hauji phawa drainage system ji tawdana laire enclosure sing takhoaga lothoaga drainage ki khudong jaba Paubitek prajada pidana laire masi maswa thu bada tawbiu aduga khoi laikai khungang sigi praja miyam je ayam bana lau singu ba aduga ngayo kham macha macha tawraga madudagi lakpa income na yung puba angang sing education gi system tha ngemoda hiram sing da season na ba adugumba thing na bagi lambi oi bani haitari samsamna
ꯍꯥꯏꯔꯤꯕ ꯁꯥꯕꯛꯁꯤꯡꯁꯤꯗ ꯏꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯂꯧꯈꯣꯡ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯄꯥꯎꯕꯤꯇꯦꯛꯀꯤ ꯅꯥꯛ ꯌꯦꯠꯇ ꯂꯧꯈꯣꯡ ꯑꯅꯤ ꯂꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯕꯤ ꯂꯧꯈꯣꯡ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯑꯃꯅ ꯂꯩꯍꯝ ꯂꯧꯈꯣꯡ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯂꯧꯈꯣꯡ ꯑꯅꯤꯁꯤ ꯃꯇꯝꯒ ꯆꯥꯅꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯔꯦꯅꯤ ꯁꯤꯖꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯁꯤ ꯁꯦꯝꯖꯤꯟꯕꯤꯔꯒ ꯑꯃꯨꯛꯇꯪ ꯂꯩꯀꯥꯏꯁꯤꯒꯤ ꯂꯝꯗꯝꯁꯤꯒꯤ ꯈꯨꯡꯒꯪꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗꯒꯤ ꯀꯥꯟꯅꯕꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯄꯤꯌꯨ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯖꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ